MHTV meeting tabir singbo nuaiting kunjasuna tamna okchari maraki pau miyamda pizari. United Committee Manipur UCM gi consultative member oirambatan natna ipsa gisu advisor oiramba haikruzam ibo tombina lekhidabagi mangani rehunga mailenena ngasi kekrupata leiba thoba singi yatafam oriba Unity and Peace Park ta lekhidraba ibo tombigi photo da hai lekatna miyamne kai khumnam utkre. Lekhidraba ibo tombigi haubam marak irom lekai da leiba mayumdagi mahaki photo do kairel kaijauda hapna miyam ya chobo khongchut amagalunena imphal gi maru oiba lambi sing fauna laklaga ki krupa yorokna leisu katpagi tharamadu pangthokibani tharamadu da thang tagi mahairoi singna selot pidnai kai khumnabasu utki khongchat atuda ipsa pore leimarol yaungna tongan tongan ba UCM ga satminari ba lup singi lusingba singa madi thongmi singa saruk yakhe banba yabadi lekhidraba haikruzam ibotombi UCM ipsa yaungna tongan tongan balamda masigi lup kayada thodang loramba misak amani amadi mahak tha sigi taramapanda masagi anaba mana lekhidabani Tharamaduga mailena UCM ki consultative member Yumnam Cha Dilip Kumar amadi President YK Dire na fonglorakpada miyamna oja inau haina hena khangnaba oja ibo tombina lekhidaba haibasi lamdam masigi onadi achoba mangjaba ama oihoragani mahakna Manipurda leiriba CSO amadi lupsingi chawkhatnaba lauramba thodang singthabagi loiba nairoi lekhidraba mahagi thawaina mapu magi manakta ingna chikna leiba orisanu amadi imung manungi awabada su saru yazari haina su fongdoki asuki matik organization gi damakta civil society organization leader amoina meyam gi damakta kathok charamba daga meyam gi awai ngamkai kaibe yaroi amasung punamak yamna nungsi chana leminagadabani haibagi pandamda oyana changsil lamba thabak singa se ngasigi miyamna ngasigi mirol ekoina kaawba leroi aduga yamna nungsi no ojaina haidana punamangna khangna biba chu moja asina chakiba se akoi punamaki amangjabani aduga ojana chacharamba mana pamjaramba magi khudung indana akoi mayam sina adu mapung phana na bhona ba se akoi punamaki thokangni hanle ngamjaba airang lerang kadang koi athobusingi अखोगी दुमलाबा यताफ मोइरिबा के कुपासीदा ओजागी खोगी रिटर्न मसीदा अखोइना अखोई हैरांग लेरांग कचबगी ngasiगी मागी मंगानी लेगुलसी दै कोई पांगथोक चबनी कोई ओजागी दमक्ता तुंगम चत्ता अखोई पुनमंगना कोई ईश्वरगी मफमदा याइफा नुंगाइना लेरुनगुदमता यूनाइटेड कमिटी मणिपुर अमसुंग मागी इमुंग मनुंगी लेहोरी बवाबदा कोई पुनमंगना सिंजरगा सरुक याजरी हाइबो वफमसि थंजरगा इंतांग तेजिन Manipurda Kuki terrorist singna chatharakli balan nasida jiribam da pikliba angang yauna nupi angang hatpa madi nongmai kap tharakna low suzna leijaba nupi hatpi bagi thawong kaya sida India lenga amadi Manipur lenga gi tumina leishinba manba thawong asi miyamna penedre haina Rajkumari Lakshmi General Secretary Khunai Kanba Mairapai di apun belob Kukampal Kakching District na fongdorakli Khunai Kanba Mairapai bi apun belob Kukampal Kakching District United Club Organization Kaduko Manipur Students Federation MSF Kakching District Committee amasung All Manipur Women's Voluntary Association Amoba Unit Kakching District na sinduna miyamgi kholau puba khongchat amada saruk yaduna Rajkumari Lakshmi na penda wafam singa si fongdorakibani Kakching District ki tongan wafam kayata lakpa nupa cha kayana saruk yaduna chatkiba miyamgi kholau puba khongchat adu lamjau public ground dagi Hiang lam wabagai lam khai kaithel fauduna laklaga kaidak kaithel lampak phauba chatlaba matungda amuk hankhraga hiang lam wabagai lam khai kaithel daloshin ki khongchit adugi matangda Rajkumari Lakshmi na makha taraduna hai tha taranipan suraklaba lanasida micham kayabu kuki terrorist singna nongmai kap thaningba matamda kap tharakduna nupi angang hatningba matamda hatpiba uful tana nei khaibiba kayasi India lenga amadi Manipur lenga na khangsin usnada badawna asumna yenduna leiba mara leiba kuki terrorist singbu fadna chayak pina bahona daba pikliba nupi angang phauba tamthina hatlaba phauba da tumina leishinba kayasi khangmangam daduna miyamgi kholau puba khongsit asi pangtokpani India lenga amadi Manipur lenga na mara leiraba kuki terrorist singbu athuba da phaduna Chayak pigadabani haibak wapum sing fongdoki nupi angang hatba terrorist ki thawongni terrorism ki thawong lepu nupi angang hatba lepu Manipur gi apun bag saktam thugaiba yaroi Manipur pumbadagi Armed Forces Special Power Act lautho u Manipur da criminal law thamba yaroi tamthiba mi hatba sing fatna chayak piu haiba kolau kya su lauki
सिंबा इंडिया की थवो मणिपुर की ये लोग फुरुप मसल खनन बसिंबा इंडिया की लालो मणिपुर Lashmi Devi, I coaching this Siriba, Nipun Kodima, Yamdong in Nupinupa, Kodimaki, Tamoy, the Juduna Ladaba, Jiri in around the Hangi Togo, Aduga Tatara, Chupna, Manipura, Santi Purapam, the Bamut Mina, no Super Katarapa, Hatarapa, Niangi Mamayamapun Sika Yangasi, Mama Latana, Ufungum, the Mahaliba, Nasi, India Lenga, Kamadi State Lenga, I could paint the big concert Yakan Tatari, Aduga, Nakalamada, Manipura, a first part comes and Biduna, Nasi Equigi, Manipura, Lady Ba, Samsara Yellow, Mutana Mamba. Maung asigi asibu Manipur thamjin ba yaroi haibagi mayokta chacharaba rally kunja nupi angang de chacharakpa mihat mipungi mayokta taragi cheishu amadi mahaka chatminariba lupsing asinduna ngasi kaisampa leimajam lekai community hall da silent sit in protest athakre silent sit in protest aduga mailenana taragi cheishu gi chairman khaide manina fongdorakpada ngasi famliba sit in protest asi maru oina lengakpu support toba amadi lengaki mayokta phamba nate manipur da khundaminariba tongan tongan ba furup kunthra manga asi amato oina nungsi chanana hingminaba amadi oneness of Manipur ama sagatnaba honanaba ngasi mifamasi pangthokpani loinana nupi angangda maram chadna khulai paiba myoisingna khuthaba si humanitarian law gi mayukta akanba mongda condemn tawi asiguma thawong asi makha tana chathadanaba hotnaba amadi Manipur gi hojik oriba piba masida community amaga gi marakta yengthinaba manba mawongda lamhen to henba singna separatist pamba kangbuna Manipur gi apun bagi saktam thugaina honari ba si ekhona yaning di haidna miyam da khangan bani haina su fongdoki pamde bai Manipur da leminari ba dati kuntra manga se amato oina oneness ano sai mamang sa haja ba koi gi amato bigi wakalunda the idea of Manipuriness adu mongda Chanchi, I Yamda, Politica, Naisida, message Ama. Even Aduna, Maria Naba Politina, Sataram, Shumbara Satana, Satariba. Nakalamuramda Taragi Cheishugi advisor Ahibam Siamna Haikibada Sanglaba Puari Lajarak Lamda Masida Amato Oina Kundaminariba Furup Singna Nchijana Leninda Machangi Lamda Masida Lariba Furup Singi culture na Lamda Masibo Sak Taktuna Lakli Manipurasi Furup Mayamgini Maite Kaktagi Manipur Nate Angakpo Fang Natelen Laidaba Lamda Masida Tokai Taning Magi Lamni Haibaromda Langnarapasi Laibakti Bani Haiki ideas now si punna ako tala badam kali ano mayok na ba si jadi kung makapun may berbeda ano Manipur ulap lang pun ada mayok berbeda ni ay mulai ni di arah ini nanti ano handok pa yali kung may apun na si wala na protest aduga mailenena taragi cheishugi ko chairperson RK Nimain Hai Handak Jiribamgi Zakurado dagi pikli bangang yauna myoi taru markuki militant sing na fadinduna thamlurba matung mihathina hatok laga barak turada thadarakibagi thawong adubu yaningda phongdok aduna ngasigi protest asi pangthokpani lonena mihar asida chenari ba myoi sing lengak na faduna logi oibe action lokhat piu amadi nongmai paiba masel khut thokna badi thokna bani lawmi sin mida khut thaduna micham miyam da apan pibadi tawbi ganu haina so appeal tawki Manipur da hojik leiri ba sidai sida moi pai ba masai kamna bani daga lawi singda karida kapsel lai ba phajal lai ba ni hoi bagi punsi da apan bipi ri se tawi ganu hai bagi apil da paina phamse ba thana ni daga para lai ba sing do yam thuna phabi raga lo gi hoi ba matung na ahak bajal sera ku video ana bagi phamse ba
Nambol Police Station ki manung chana leiriba Leimaram lambi changpham gi lobuk ka tainabada leiba lokhongda nupa amagi asib hakchang taduna lerimni hairi thodok thupam dagi phongba paun hai ngasi ayo pung mapalnom tabada khunja singna lo shuba chatpada sib hakchang adu taduna leiba thengnarakibani khunja singna hek khangbaga Nambol Police ta paupi ki amadi Nambol Police Oshi Aribam Navakantana luchingba team amam phamadu hak thengna lakna yengsinki lunena Manipur Forensic Team laklaga crime scene investigation loidaba matong makhataba postmortem gi damak rims ki mokta puki police tagi fangba pauda leikhidraba myoy adugi maming Devdatta chahi kunthra mari apokpa Krishna Thobal district ki Waikong ningthongmanai dagi ni hairi thodo asigi matang da Nambol police ta case ama lokhali hairi maraki pau pizaba matang ase loshinjari meeting tabli bising bu khurumjari